Assalamualaikum warahmatullahi wabarakatuh. Nungsiraba aigi musalman chilina khudimaki mafamda karigum mafam yamna maruoiba yamna kanaba wahai khara khajitang ningsingjage hairakadarba wafamsing asi inshallah taala ahanba maktada akhoi khudingmak amal oina tauge haibagi wakhalda khallaga wafamsing asi taminasi inshallah adoiba taragadi akhoi suksoi soidara mai pakani yamna maruoi hairibo wafam asi irai laina akhoi taraina khandoisi hairakadarba wafamsing asi munna puning changna taraga madu khandaraga chatpa taragadi suksoi soidara akhoi hairiba fattaba sing ase masagi lapna leiba ngamgani nattaba taragadi akhoi thido haudraba amasung munna khan thaudaba taraba doiba taragadi hairiba fattaba singsiga loina na chatkiba taragadi akhoi punchi se heng amangba amadi awafamda tarwani maram asina akhoi munna puning changna amalgi neta akhoi taminasi nungsiraba musalman ichini nausing hojiki matam asida gunah tawbada akiba leinaraktre amadi gunah asi tawbada akhoi athingbusu leinaraktre apama mawangda tawningba mawangda akhoi gunah phongna tawrakli tawbudabu Allah taala na akhoi duniyada tharaisidi akhoi gunah tawrusu haina Allah na tharakpa natte Allah gi mayokta leirusu rasul gi mayokta leirusu na Allah taala na tharakpa natte Allah bu nungsiraga rasul bu nungsiraga rasulna taklamliba tariqa adu madubu illaga Allah gi hukum sing adu mupung phana pangthosu haina Allah taala na tharakpane be koisi tawbudabu akhoi khudimakti madu ona tainabdani akhoi hojik tawrisi Allah na pamdaba Allah na yadaba Allah na tawganu haiba thabuk thoram singje masida nebe akhoi na tawraga lamjen tanarisi amana ama ehenna thoi tanabagum na akhoi gunah sar tanarisi mana tawkhade ain hendaba yadena Allah na tanar o haribadi karamba mongda Allah gi nekida amalda ibadatta tanar o haibane ayyam na amal tahudaba yade ayyam na khuda ga nakna hudaba yade ay khuda gi ibadat yam tahudaba yade asom da mangjin thanar o haibane tawbudabu akhoi khudingmak punchikari oina mangjin thanare gunah tawbuda mangjin thanare jab tak ke kadai fawar yausalakle haiba matamda akhoi hairiba thabuk adu haibadi islam dharma sara leitaba thabuk ase nagumba islam dharma da leiba miyoi mana madubu chatnabi oina amal oina pusalaklaga yumda pangthokpa hauraklamneba yamna akhoi gunah tawbada akiba leitrabno haibadu khantaminasi Allah gi rasul sallallahu alaihi wasallam na mahakki hadis pakta habiramisi man tasabbaha fahuwa biqawmin minhum kanagumbana migi chatnabi amabu aigi chatnabi ni haina puslakpa taragdi mahagdu hairiba mahangna tawriba thabugado madugi chatnabi do madugi dharma da challabni sin hasi karamlaba mesing islam dharma da chatnadaba pusak atopa dharma da chatnaba pusak adu mahangna chatnabi ni na khallaga amal oina tarakpa taragadi hairiba dharma do maduda mahakka changani sineba harisi adugi thakpawa yausalaklamneba akhoi hojik gunasi tawbuda akiba leraktabai changsi aduga amana akhoi khandakadabsi karino haiba matamda akhoi ase Allah taala na karigidamakta duniyada tharakpano kari pambagidamakta tharakpano haibase akhoi yamna munna bhab taba darkar oi aduga loina akhoi kadaidana akhoi leirugudoriba karamba mafamdana akhoi changjarugudoribasi or akhoi duniya sina akhoi aroiba punsi oiradoribra natraga akhoi duniya nataba topa mafam leirugudoribra or akhoi kabarda changlaroidra मैदान हशर की अवाब थेंगनरोइद्रा और अखोइना लेलिबा पुंसी मरेलसिना जन्नत यौना नक्पा यागदोरिब्रा नत्रगा जहन्नमगी सिंग ओइरुगदोरिब्रा हाइबसे मसी यामना मुन्ना खंदबा दरकार ओइ अदुगा खंदरगा अफाफत्ता करिनो अइना तौरिबा थबुकसी जहन्नम यौबा याबा थबुकला नत्रगा जन्नत यौबा याबा थबुकला हाइबसे मसी मुन्ना तिन्ना मुक्तंग कोट यावना यो थरगा खंदरगा अखोइ thidoga chatpa taragadi akhoi mai pakani inshallah taala hek thido haudraba khan thaudraba doiba taragadi akhoi heng awafang hakto organi pai pai sinau sing Allah taala na mahakki Quran pak ta sum hairi
يوم نحشر المتقين إلى الرحمن وفدا الله تعالى أدوم لبي ميسين أدو كده مقتا حبيرة هي قيامت كنميتا الله تعالى أدوم لبي ميسين كرم لبي بيوي معاكي بنسيسي جمنا للك ديبا جمنا لاك ديبا أمسون أفبا عمل ترق ديبا ميسين الله تعالى هيين إزت ديبا أمسون منافن دبا كندب أما قمنا محاكي متمانگ دا الله تعالى کی متمانگ لفن بيغني سيغا لوينا خدانا هاير بميسين أدو كسيم پننا مكي متمانگ دا كسيم پننا مكي مانگ دا الله تعالى لما خيبو سكتا كني كرم بميسين محاكي پنسي سيبو چمنا للك ديبا أمسون أفبا عمل ترق ديبا ميسين أدو مخاطا بايا تسم نهري ونسوق المجرمين إلى جهنم وردا أدوغم لبا ميويسين كرم لبا ميويسين أران بموون دا أران بحيبكي مطلب دي كرينو خدانا پام دبا خدانا يادبا خدانا ساو دبا هجي إخوينا أمال لوينا توريبا هجي إخوينا سنبا إنا پايخلق ديبا گناح توبدا أكيبا ليركتريبا asum laba aranba kaya se asumba fatraba kaya se asibu tarok liba meeting aduga loina na iman dagi ngamkhai lan khraba haibadi iman dagi lap khraba meeting haiba meeting hayang Allah Taala na farishta sing ki puthang da asumna haigane yamna sathiba mongda yamna chopa mongda jab tak ke kadai pho na hai tamda सा सनगुमना चिंगगा होयरगा मखोयसे जहनमगी माइकैदा अल्लाह ताला ना लंग थगनी अदुसु करम मोंगदा यामना चोपना यामना साथीबा मोंगदा सा सनगुमना होयरगा पुगनी फरिश्ता सिंगना अल्लाह ताला की हुकुम की मतुंगिना और हाइरिबा मियोय सिंग से सुकी बाते खौरांगनी खौरांग बसिना ngमखै लैरोय ये बाइबल सिनाउसे करम लब मेसिंग खुदाना पामदबा अल्लाहना यादबा अल्लाहना सावदबा अरानबा थबुक थरम सिंग अदो मदु तौरगा पुंसी लेलकदेबा अमदि ईमानदगी ngफै लानख्रबा मेसिंग से असिनि हाइरसि अल्लाहना कलामुल्लाहदा अदोय बतारगदि अखोयना ngasi तौरिबा थबुक थरम फत्तबा कयासे अखोय मसिबु तौरगा चटपसिन अखोय फगदोरिबा नत्रगा मसरगी थिंगगा मसरगी लापना लेबसि फगदोरिब्रा हाइबसे अखोय मुन्ना खन्नबा दरकार होय अदोगा अखोय पुंसी सिलेमबा दरकार होय अदोय बतारगदि अखोय अफफता करिनो खंदरगा चटपा तारगदि अखोय दुनियादसु माइ पाकनी आखिरतसु माइ पाकनी अदुना मरम मोरगा नुसिरबा इ मुसलमान सिनावसिंग अखोय गुनाहदगी लापना लैसि गुनाह तौबदा किबा लैसि अल्लाहबु कीसि अदुगा लोइना अखोय अफबा अमल तौरगा अखोय थबुक चटसि और थबुक तौबा मतमदा अखोय खंदसि मीना तौरिबा थबुक से अल्लाहना पामबरा अल्लाहना यादबरा हाइबसे मुन्ना खंदरगा भाव तारगा चटपा तारगदि इंशाअल्लाह ताला सुसोय सोयग्रा माइ पाकानी अल्लाह ताला ने अखोय हाइखिरबा हे जन्नत इज्जत लेहनबिगनी अमसुंग मिपुंग खुदिमक्ता हागसि लाउथोकनी हाइरबा मेसिंग